Hindi lol Heihannaba Pandamda Mizoram school singda Hindi lol Ngangba Numit Thamgadouri. Mahiroi Shingbu Laibak asigi maruiba lol hena Ngangba Heihannaba Pandamda Mizoram Lengangna state asigi school kudimakta Hindi lol Ngangba Numit haina Numit ama lepthoktuna Mahiroi Shingbu Numit asida Hindi lol nganghanduna lol asi hena Heihannaba thorang lokhatnaba warep laukre hairi. Mizoram School Education Minister na Fongdokibada Khongthang asi state asigi School Education Department gi miyeng makhada tha amada amurak implement tawgadabani numit asida mahiroi amadi oja khodimakna yareba makai Hindi lol da wari sanaduna awang nongpok lamdam asida leiriba mahiroi shingna Hindi lol asi mama lol na tabagi ningthina ngangba ngamdabadu masung mamanabi singi marakta ngangnaduna amadi oja singa wari saduna hena ngangba hainaba honagadabani haiki. Mahakna makha taraduna Hindi lol asi India gi oinadi yamna maruiba lolni ministry na lawrakliba khongthang asi mahiroi shingi marakta maruina rural area dagi lakpa mahiroi shingda spoken Hindi hena Heihannaba lokhatpani. Mizoram asi Mizo tribal community na namna khundawa chingi state ama oibana ayambana matamda mahiroi shing asi Hindi ka hena ngangdabana amasung lol asi da expose Tawdabana konathangda ngangba haitabagi khudong chadaba mayuknari. Khongthang asina mahiroi shingda Hindi lol ngangba hengathangani haibagi thajaba leingak ki thawong asi Hindi lolbu nampuda mahiroi shingda nganghanaba hotnaba natte state asigi official language ti adumak Mizo amadi English lol oikigani haiki. Minister na makha taraduna school singda Hindi lol ngangbagi thabak paikhatpa hounanaba spoken Hindi gi syllabus asi State Council of Educational Research and Training na sem sagani Hindi ngangba numita natana English medium school singda ima lol ngangba numit haina numit amasu lepthoktuna local language chokhanaba honagani haiki.